Ukrul lambida ngasi ambush tawduna tangkhol micham sing hatpigi thawong condemn tawi Kuki-Narco terrorism Manipur gi Chingdasu Mathi Phongdorakpa Hengatlakle Manipur gi Chief Minister na Santi Hanjile haiduna Choiro londuna leire haina Coordinating Committee on Manipur Integrity Cocomi na Phongdorakle Lubasigi IPR Subcommittee gi Convener Fizam Shyamchana ngasi thadorakki bacharolamada Kuki khutlai paiba narco terrorist singna landa silaktuna litanamadi TM Kashom gi marakta misi mina yauhanduna asok apan kaya nanghan kibagi thawong asi hakchina lawi thogliba irang asigi manungda Kuki-Narco terrorist singna maitaida landa duna miyoi kaya hat khraba matung haujikna amuk tangkhul singda onsin duna landa ba haurakle haukiba February gi 8 ki litanda thokiba thodok asigi matungdagi lepalaitana landa bagi thabak chathaduna lakli adubu thogliba thodok wa thok amadi misi mina maihau langpo kaya asi ngasigi thodok asina amuk hena aruba fibam amadal leihale Manipur gi ayamba lamgi saruk sing asina India na yokhatuna purakhiba Kuki-Narco terrorist sing asida mathau amadi mapangal haplaga control tawhanduna thamle ngasigi litan gi ambush amadi mihat asi Kuki-Narco terrorist sing asigi khuthangda chathaningba proxy war amadi operation khudingmak chatha handuna leibagi mayek larba khudam ama oire hena kiningai oiribadi miyam gi mihutna semba lengak leiriba sisu miyam gi punsi amasung lanthum ngak senbigi mahutta proxy war asibu hena khumang sausil hanna bamongda India gi agent oina leiriba asini toina micham miyamda Phong na landa duna mihat mipun chatha bangamliba asi kadaidagi lakpa sale amadi nongmai maruna no haibasi wahang amani security force kaya leina chingi mafam singdasu apamba matamda amadi amafamda landa bangamliba asina takpadi security force na matik chaba thabak lokhatti takpane New Delhi gi proxy war gi policy asida Manipur lengak nasu cooperation piduna lamdam asigi micham miyam da Kuki-Narco terrorist na landa hanba asida na koina na saugat paga pangkhak oide haiba mayek sengle maramaduna aikoi miyamasi Kuki-Narco terrorist gi ngak thokpina na bakana su leitre chingda chatuna santi purakli bani haina choiron londuna miyambu apangba siri awa ana kaya sibu karim naduna wangang libasi khudaktagi tokadabani maduna trabadi thogliba thodok wathok misi mina khuding makki tekchak Chief Minister na Manipur miyamna Chief Minister da Manipur miyamna puhangani hai